ꯅꯪꯕꯨ ꯗ꯭ꯔꯦꯁ ꯀꯥꯗꯣ ꯍꯣꯡꯇꯣꯛꯑꯒ ꯐꯖꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯗ꯭ꯔꯦꯁꯄꯨꯗꯤ ꯀꯣꯟꯅ ꯍꯣꯡꯉꯁꯨ ꯍꯥꯟꯅ ꯍꯣꯡꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ. ꯔꯦꯟꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯄꯣꯠꯆꯩ ꯅꯨꯡꯆꯩ ꯆꯥꯏꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯁꯦ, ꯉꯥꯏꯈꯣꯁꯦ. ꯅꯪꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯍꯣꯡꯉꯕꯅꯤꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ. ꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅꯦ ꯑꯩꯅ ꯉꯥꯏꯖꯔꯛꯏꯁꯦ ꯗꯗꯥ. ꯗꯥ, ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦ. ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯑꯝꯇ ꯂꯩꯇꯦ. ꯍꯞꯇꯥ ꯑꯃꯅꯤ ꯈꯛꯇ ꯉꯥꯏ. ꯃꯤꯒꯤ ꯀꯥꯒꯤ ꯁꯦꯜ ꯄꯤꯔꯣ ꯍꯥꯏꯔꯛꯀꯗꯕ. ꯊꯛꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯂꯩꯇꯦ. ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯄꯥꯟꯗꯣꯔꯤꯒꯦ? ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯁꯥꯟꯅ ꯂꯩꯕ. ꯆꯥꯛꯇꯣ ꯊꯣꯡꯉꯨꯔꯣ. ꯑꯩꯁꯨ ꯐꯅꯕꯅꯦ ꯁꯣꯝꯗ ꯁꯤꯜꯂꯤꯁꯦ. ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ. ꯁꯣꯝ ꯆꯪꯉꯨꯅꯦ ꯅꯣꯏꯕꯣ. ꯁꯣꯝꯗ ꯀꯥꯞꯁꯜꯂꯨꯅꯦ ꯁꯦ. ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ. ꯗꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯂꯥꯎꯗꯅ. ꯌꯥꯝ ꯋꯥꯔꯦꯕ ꯑꯩ. ꯒꯦꯝꯗ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯕ. ꯒꯦꯝꯁꯤꯕꯨ ꯀꯩꯗ ꯅꯨꯡꯉꯥꯏꯅꯣ ꯈꯪꯗꯦꯕ. ꯑꯣ, ꯅꯕꯥꯅꯤ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ. ꯀꯩꯅꯣ ꯀꯥ ꯅꯨꯡ ꯏꯆꯥꯏ ꯆꯥꯏꯁꯦ ꯃꯄꯥꯟꯒꯤꯁꯨ ꯋꯥꯏ ꯅꯨꯡ ꯏꯇꯩ ꯇꯩꯗ꯭ꯔ ꯃꯥꯜꯂꯦꯅꯦ. ꯑꯩꯅ ꯅꯕꯥꯅꯤꯗ ꯁꯤ ꯀꯥ ꯃꯅꯨꯡ ꯃꯄꯥꯟ ꯑꯅꯤ ꯄꯤꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯖꯥꯠꯅꯤ. ꯀꯣ ꯃꯐꯝ ꯑꯃꯠꯇꯗ ꯅꯣꯏꯅ ꯊꯤꯕꯗ ꯁꯨꯃꯥꯏꯅ ꯍꯣꯡꯕ ꯀꯥ ꯐꯪꯉꯔꯣꯏꯗꯧꯅꯤ. ꯅꯪꯅ ꯈꯔ ꯋꯥꯈꯜ ꯇꯥ ꯃꯥꯜꯂꯦ ꯏꯕꯦꯝꯃ. ꯑꯩꯒꯤ ꯀꯥ ꯁꯦꯜꯁꯦ ꯀꯔꯝ ꯀꯥꯟ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯍꯞꯇꯥ 2 ꯍꯦꯟꯖꯜꯂꯛꯑꯦ ꯅꯣꯏꯅ ꯄꯤꯗꯕ. ꯇꯥꯃꯣ, ꯑꯩꯈꯣই ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯑꯃꯗꯤ ꯀꯟꯅ ꯊꯤꯔꯤ. ꯅꯥꯇꯩ ꯆꯥꯗꯗꯅ ꯇꯧꯕꯅꯦ. ꯑꯗꯣ ꯉꯥꯏꯕꯒꯤ ꯉꯥꯏꯕ ꯍꯟꯗꯛꯀꯤ ꯊꯥ ꯃꯅꯨꯡꯁꯤ ꯐꯥꯎꯕꯗꯤ ꯅꯪꯅꯕꯗꯤ ꯄꯤꯔꯛꯑꯒꯦ ꯑꯩ ꯇꯥꯃꯣꯗ. ꯅꯣꯏꯅ ꯊꯤꯔꯤ ꯊꯕꯛꯇꯣ ꯑꯩ ꯈꯪꯉꯤ. ꯀꯩꯁꯨ ꯐꯪꯉꯔꯣꯏ. ꯑꯗꯣ ꯀꯥꯒꯤ ꯁꯦꯜ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏ. ꯁꯦꯜ ꯄꯤꯅꯕ ꯇꯧꯀꯣ. ꯅꯣꯏ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ. ꯗꯥ, ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ. ꯑꯩꯗꯤ ꯑꯣꯟꯊꯣꯡꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ. ꯅꯪ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ. ꯑꯩ ꯒꯦꯝꯗ ꯁꯥꯟꯅꯒꯦꯀꯣ. ꯌꯥꯝ ꯉꯥꯡꯀꯅꯨ. ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯄꯥꯎ ꯑꯃ ꯄꯨꯖꯔꯛꯏ ꯃꯌꯥꯝꯒꯤꯗꯃꯛꯇ. ꯃꯌꯥꯝꯅ ꯁꯥꯏꯠ ꯏꯟꯀꯝ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯇ꯭ꯔꯥ ꯏꯟꯀꯝ ꯇꯥꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ 1xbet ꯍꯥꯏꯔꯤꯕ ꯑꯦꯞꯁꯇ ꯀ꯭ꯔꯦꯁ ꯒꯦꯝ ꯁꯥꯟꯅꯔꯒ ꯇꯥꯟꯕ ꯌꯥꯒꯅꯤ. ꯃꯁꯤꯗ ꯄ꯭ꯂꯦꯟꯁꯦ ꯀ꯭ꯔꯦꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯣꯝꯒꯤ ꯏꯟꯀꯝꯗꯣ ꯂꯧꯊꯣꯛꯍꯧꯗꯣꯏꯅꯤ. ꯁꯤ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ. ꯑꯩꯁꯨ ꯁꯤꯁꯦ ꯁꯥꯟꯅꯕ ꯑꯗꯨꯝ ꯈꯔ ꯀꯨꯏꯔꯦ. ꯑꯩꯁꯤ ꯁꯤꯗ ꯍꯧꯖꯤꯛ ꯄ꯭ꯂꯦꯟꯁꯦ ꯄꯥꯏꯈꯠꯂꯦ. ꯂꯧꯊꯣꯛꯑꯦ. ꯑꯩꯒꯤ ꯏꯟꯀꯝꯁꯦ ꯈꯔ ꯂꯧꯊꯣꯛꯑꯦ. ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯁꯥꯏꯠ ꯏꯟꯀꯝ ꯇꯥꯟꯕ ꯌꯥꯒꯅꯤ. 1xbetꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯗꯥꯎ ꯌꯦꯡꯕꯤꯌꯨ. ꯗꯥ, ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯍꯧꯒꯠꯅꯕ ꯇꯧꯔꯁꯦ. ꯑꯩ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯆꯠꯂꯨꯈꯤꯒꯦ. ꯆꯥꯛꯀ ꯂꯣꯏꯔꯕꯅꯤꯀꯣ. ꯆꯥꯊꯣꯛꯑꯣ. ꯍꯣꯏ. ꯃꯤ ꯉꯥꯏꯔꯦꯅꯦ. ꯃꯤꯅ ꯍꯜꯂꯜꯂꯦꯅꯦ. ꯀꯩꯗꯧꯔꯤꯅꯣ? ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕꯗꯒꯤ ꯒꯦꯝ. ꯅꯪ ꯒꯦꯝ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯁꯤ ꯀꯩꯒꯤꯅꯣ? ꯇꯥꯅꯤꯡꯗꯦꯃꯤ. ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃ ꯊꯤꯕꯁꯨ ꯅꯠꯇꯦ. ꯀꯥꯒꯤ ꯁꯦꯜ, ꯌꯨꯝꯁꯤꯗ ꯆꯥꯏꯔꯤꯕ ꯍꯣꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯊꯕꯛꯇ ꯂꯣꯏꯅ ꯇꯥꯕ. ꯀꯥꯒꯤ ꯁꯦꯜ ꯄꯤꯕꯁꯨ ꯅꯠꯇꯦ. ꯇꯥꯅꯤꯡꯗꯦꯍꯦ. ꯅꯪ ꯒꯦꯝꯁꯦ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕ꯭ꯔꯥ? ꯊꯨꯒꯥꯏꯔꯣ ꯐꯣꯟꯁꯦ. ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ. ꯐꯣꯟꯁꯦ ꯊꯨꯒꯥꯏꯔꯨꯔꯕ. ꯏꯃꯥ!
Ibema noise angang yam oiri matik yam chadri aduna wakal khara khanthau ko ima ga pabung ga kari phawbani habdo khara khallune Nang ki phana ba habda lawdra ba natro ai khoi itha kak na bro nang saw no yo lai cha ha khumune ka gi tumai lai no imungi mai ga pangam daban nangu bi nupi se ital ne haibe mota si krai bra phaye adu ga ranam kala di hoji ta gi ai ngode ima han kor kon ko ai nin hande singne si chume da ai gi min ani sina udabai ni ne oi bema na khoya ni ne pam si nungai phan lai du na tro fare fare nungai balawro ai chale sanga ngai ne tawri je pochai phasan tham de ne se si ju wa le ne pari chỉ bộ chơi qua lại check tàu chỉ lão nè lão lão 에 자오바 si nemu ka dom dagi ai poram tang yeng gelak ni nang na mafam sida kam dong na si dukan ma thama kha je ai gini oho yam phai ado ai no na wam tang sing do ki to bun yare noi ba doi taning dre da da bya shau ba 누미트도 토 그리고 톡톡톡 헤이 메마 cây nó 되지 봐 강만아 ai thật đó cây nó đang 되지 봐 ai xin đi nghe ai không 거기 참내시디 ai hình linh trẻ 게임 가는 거지 그시들 cây nó 돈도 수사해 또 저기 되지 봐하 cây 도 보기는 수사해 또 와 ai nin hande singne si chume da na fare fare nungai balawro ai chale 저봐 tamo 저봐 감비우란 cây nó 나이 감이시 뭔다 생마 하기들 cây nó 마수 마나 파니 해볼 람비도 아톰 사사크라서노 아이수 파타보 와칸 칼라로이 아이 힝망암나바 호나저라게 마가 이거 스마일나 숨라이라디 이만에 파바 아무따 오이라로이 마게 아밤바다이 이헬라로이 tamo ningsingdi 누미트도 마수 좀 작래 에이 마기 공고람 혼나 리루데